Thangjing kaba yaroi Kuki gi apamba political settlement pidri fauba handak April da mitai na thangjing kani haiba singnaba leiribasi kaba yaroi haina Kuki gi lup tarung na phongdoragli kanagumba amana buffer zone lanthokpa taragadi Kuki zoda direct challenge tawbani haina lawgani adugi afafada daita masa masana pugadabani haina cherol asida pali amana ama irang thoktadaba mana leiriba mafamda lengdana leisi buffer zone bebar tawna sisu palli haidi SAC na Saidang Village da bom thada bada chin Kuki zogi mioi taruk su sikre ataina aso open kaya yaukre haidi Mizoram na pambom tingkiba Myanmar refugees singna ka henba thabak chatharakpadagi saunaragle Myanmar da military junta na Leingak paikraba matung chatharakba miyot minai khangba ngamdraduna Mizoram da lanjenarakiba refugees singna ka henba thabak thoram kaya chatharakpadagi Mizorangi miyamgi marakta chaunaba amadi refugees singbu makoina leiriba camp tagi hendoktanaba khangankhre Mizorangi Champhai district ta laiba Farakan Khulgi Khunja Singna Myanmar refugees Singna Dukan Hangliba Sing adu sahi asigi me 38 fawbagi manungda Dukan launchinaba khangankhre Farakwan village da refugees singbu makoina leiriba camp tagi hendoktanaba khangankhre haidi lisingani kunmathoi da Myanmar da military jundana Leingak paisin kibadagi Chenthurakiba Myanmar refugees singbu India amadi Myanmar gi ngamkhai da leiriba Mizorangi Farakwan village da changjafam piduna angang phawba Leingak ki school la mahai masing tamhanduna lakibani refugees singna famba dukan singda pot ki mamal ka hena hongna yonchilukba amadi thabak suba singmi singna khusuman Tana thabak sujilakpadagi hana lejeramba khunja singda chauna akaiba lakpadagi saunarakuna khongthang achi lorakpani haina Young Mizo Association Tuipural Group ki President B Chalian Murana phongdokhre khunja lising ahum laiba Farakwan village na haudi fawbada refugee lising ama chaunga changjafam piduna leiri Champhai district ki oina Mioi lakh amaga lising kun leibada refugee lising kun rom hengalakli asiguma refugee masing yamna hengalakpana Mizorangi leijariba resources zauna munabagi fibam ama laktuna khana chainabagi fibam lakle Champhai district ki Jokhauthar hairiba khulasi da sul leijaribu khunja singdagi kona changchilakba refugee singna masing hendorakre haina mahangna makhatari Mizoram government na India government ki mayokta laiduna Myanmar amadi Bangladesh tagi lanjenarakiba mioi lising nimpurom Mizoti haiba Mizoni haiba khaktagi damak Mizoram da sangjafam piduna leirakibani hauhiba chahi mari rom asi India government ki mateng amata yaudana refugees singi damakta honaduna lakhibani dubu haujikti makhata na refugees sing changlakpa pandre haina phongdorakli Leingak chalairiba singi khuta Manipur miyangi I tairabani haibasi kautokleidabani MP Bimol India gi haudik leiriba Leingak asibu chalairiba Leingak loi singi khuta Manipur miyangi I tairabani haibasi kaureidabani haina Manipur gi MP Dr. Angomcha Bimol akoijamna phongdokhre wafam asi ngarangdagi hauraduna Gujarat ki Ahmedabad ta numinini sumna satharakiba All India Congress Committee AICC ki mifamda ngasi nini chanba numita wangangladuna phongdokibani MP na makhata na hai Manipur da thokliba hana sunabagi irang achina aikoida takpiriba khwaidagi sauraba paradi leibak ama haibasi karino kari karamba thabak thawong singna leibak ama gi matik mayai lepage haibaduni mioi kharagi mafamda Manipur asi karisu oide Manipur da thokpa sathiraba thodok sing karisu nachungde national issue ama oina lawba ngamde ama song malengi oiba thakta yengba sungamde Prime Minister na malem ama song Leibak sinba thungna koicha chatlabasu awaba mayoknariba Manipur da lakpide masina taglibadi Manipur da mayoknariba awaba thodok sing adu mahaka kari sumari leinade haiba wakholon ama Prime Minister da seli haibani asigumba thawong sing asi paliba Leingak achidagi uba phangle Leingak asigi luchingba singda Manipur gi wathok asi bu phurup ani gi wathok oina uhanaba honari adubu miyamna khangadabadi wathok asi double engine Leingak na Leingak lingai da thokibani thodok sing aduda mioi Chani yankai hena sikrabani aduga mioi lising hompu henbana lanjenaduna haujiksu yamna wan relief camping da leiribani fibam asi oirabasu paliba Leingak asigi oinadi irang asi national issue oina laude fibam asi Gujarat natragana Delhi amadi Rajasthan da thokba oiramlabadi asumaina tawramgadra haina su pendaba phongdoki Jomi gi flag yungchilakbagi matangda Churchandpur da khulani unkhatnakre Churchandpur district ki Renkai da Zomi gi firal yungsinbagi damak thangnabada leiriba Renkai amasung Bhi Munhoi gi khunja sing ngarang unkhatnabadagi mafam aduda police na akanba section thawrang lokhatkre hairi
Paugi source amana hairibadi Churachandpur Sub Division gi manung chanbada laiba Kangbai Samulamlan amasung Sangaikot Sub Division da laiba Rengkai hairiba khul asida laiba zomi singna makogi lamni taknaba firal yungsinki Thaudok adubu yaningdaba oina B Munhoi gi khunja Singna Athingba piki nakal animaki marakta ungkhanabadagi mafam aduda makhatana pamdaba thaudok thoktanaba police na ngak senkibani hairi Makha tarakpada numidang wairam pung taruk aduwaida B Munhoi amadi Rengkai gi khunja singi oiba apunba mifam ama Deputy Commissioner Churachandpur SP amasung Churachandpur SDO singyauna apunba mifam ama fangki mifam aduda khul ani duda lairiba yanadaba singya chinakre hairi Asigumba aranba pausing miyamna social media dagi thajabiganu khulani gi oiba monitoring group na mafam asi butangdu leitana lehanabagi thorang teng paikhali haina khulani gi mihusingna khudek piduna thadrok bachirol amana su haidi Singhat ki MLS Chin Luthang National Security da threat tawbani thase gi mari da lebak asige yumthangnana leiriba Myanmar gi Chin state ki tonjang da pamdaba thodok thoan bada chawna chenabani hairiba humpu suba Singhat Assembly constituency ki MLA aduga Kuki People Alliance ki mihusu oiriba Chinlunthang na chatakiba thong ase national security da threat tawbani haina the youth of Eastern Jongam na Ministry of Home Affairs ki Union Home Secretary da aiba chirol oina pisin kra hairi chirol aduna makha taribadi Myanmar gi Chin state laiba Tonjang da MLA Chinlunthang na ngamkhai lana sangchinduna Myanmar da base tawba lal holup oiriba Chin National Army CNF na Mamang da Mioi mari fakibada India gi ngamkhai lansinduna Myanmar da base tawba lal holup singna Aadhar card na chingba sing pibagi thawong chatharambani asigumba thawong ase Jotel volunteer natraga Jau Galkap na sumari lainaba report kaya ama pikhalakibani hairiba thawong sing ase international law bu khongoi nabada natana miyangi thajaba singbu manghanbagi thawong oina MLA asina chathakibani Myanmar da hauji charang nabagi fibam da leiriba asida ngamkhai dagi lanchilaga India gi politician amana pamdaba thodok sing chatharamba ase mari lainaba singna athuba matamda yengchinba mathau tai hairi Mamang thakdagi thingduna laglaba single use plastic sidinaba amadi yonbagi mayokta thasigi 15 dagi drive chathaba hauragani haina Thawbal district ki DC Ahanthem Subas na phongdoragli